iral ai khoigi thile yung jaugi mong ba iral ai khoigi langoi san kre mi top na maham tarani mani po langoi san kre mi top na maham tarani tang lei pa ima lei ma tiếng thare ima lei ma tiếng thare thile yung jaugi mong ba iral ai khoigi kabu hangdona mang shop pham men pham khare phau gai seng gai kai duna kasin ko ya sin khare ni mon kabu hangdona mang shop pham men हम खरे हौ गई सें गई काय दुना कासिन को यासिन खरे हिमालय मा तें थारे हिमालय मा तें थारे थोक थिले yung jaugi mong ba iral ay khoigi Sing the kasi sing mi ichilinaw sing punasi sing mi tami amat tukoy bagi apun bukhalaw punna laminasi yellow mi kanchi haibatarbati sing mi tami ani magpungadabani amat tukoy gadabani sagai salai punsillo majoy taba tasillo sagai salai punsillo majoy taba tasillo ugi puram dhirasi pagi param talasi ugi puram dhirasi pagi param talasi lingjen mangri putlasi lingjen mangri putlasi thile yung jaugi mong ba iral ay khoigi thok thile yung jaugi mong ba iral ay khoigi langoi san kre mi top na maham tarani mani po langoi san kre mi top na maham tarani kang lei pa himalay ma ting thare himalay ma ting thare thok thile yung jaugi mong
ai khôi mong bahiral ai khôi Thoronggi ahanbada tabikre laibak ningba ishay mathangda muk lanthokjari Christian isilnaw singi ishay ama khudal tamjari taminase.
Hojik tabikhre Christian isil naw singi ishe mathang da mulan thokjari Muslim isil naw singi she mamuk taminase Isimbi ibungo nung siba Zalimbi cairakan bana Dariya thata tauredo May kulung dayaon ba Isimbi ibungo nung siba Jalinggi cairakan bana Dariya thata tauredo Macen na ipal laga Manaw na iyay taurido Macen na ipal laga Manaw na iyay taurido Yingki khuding da Tarangilay jasin thari Yingki khuding da Tarangilay jasin thari May kulung dayaon ba Isimgi ibungo nung siba Jalinggi cairakan bana Dariya thata taurido Ichel kongol tu bagun Mapugi manay asamba Ichel kongol tu bagun Mapugi manay asamba Bahre kulzum turelda Iranggulang na taurido Bahre kulzum turelda Iranggulang na taurido May kulung dayaon ba Isimbi ibungo nung siba Jalinggi cairakan bana Dariya thata tauredo Bahre kulzum turelda Iranggulang na tauri bado Bahre kulzum turelda Iranggulang na tauri bado Ferangi
खुदादा पनखरे दोनों फेराऊंगी खुदादा पनखरे दोनों मैं कोलुंदयाओन बा इजेंगी इबुंगोन शिबा जलिंगी चैराकन बना दरिया थता तारे दो पले मानुषी न पारी मुंगाई अपीस पले मानुषी न पारी मुंगाई अपीस जलिंगी दी मखूता शिव तारे शिवा जलिंगी दी मखूता शिव तारे शिवा मैं कोलुंदयाओन बा इजेंगी इबुंगोन शिवा जलिंगी चैराकन बना दरिया खत तारे दो पले मानुषी न पारी मैना चातुना पले मानुषी न पारी मैना चातुना पंथौगी संगांदुदा ओ न थोई न खांगी दो पंथौगी संगांदुदा ओ न थोई न खांगी दो मैं कोलुंदयाओन बा इजेंगी इबुंगोन शिवा जलिंगी चैराकन बना दरिया खत तारे दो ममुगी मनाय अचानबा नुमी कुंथा गुंगालंबदो ममुगी मनाय अचानबा नुमी कुंथा गुंगालंबदो फेराऊंगी तंपाता ngan khare donon shiba फेराऊंगी तंपाता ngan khare donon shiba मैं कोलुंदयाओन बा इजेंगी इबुंगोन शिबा जलिंगी चैराकन बना दरिया खत तारे दो जलिंगी खुतायो हल्ली जलिंगु दुश्मन ओय हल्ली जलिंगी खुतायो हल्ली जलिंगु दुश्मन ओय हल्ली मेंगब कलमांशी बना मालेम सिंबथन हनखी मेंगब कलमांशी बना मालेम सिंबथन हनखी मैं कोलुंदयाओन बा इजेंगी इबुंगोन शिबा जलिंगी चैराकन बना दरिया खत तारे दो दरिया खत
ꯃꯩꯇꯩ ꯏꯁꯩ ꯂꯣꯏꯃꯣꯡ ꯐꯧꯕꯨ ꯁꯨꯔꯁꯦ ꯍꯌꯨꯝꯒꯤ ꯀꯣꯂꯣꯏ ꯁꯣꯟꯗꯨꯅ ꯄꯟꯊꯧꯒꯤ ꯁꯨꯃꯥꯡ ꯃꯊꯧꯕꯨꯡ ꯇꯥꯔꯥ ꯆꯤꯟꯖꯥꯎ ꯇꯥꯜꯂꯁꯦ 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 Mathai thai na mama ngai mathai thai na ngai mathai thai na mama ngai mathai thai na ngai hanubi hanuba pali ngai hanubi hanuba pali ngai mi ga lai ga anina chana china lairammi chana na china lairammi lai na watle mi da hang mi na watle lai da hang lai na watle mi da hang mi na watle lai da hang ta thok ta sin tau na nu na ta thok ta sin tau na nu na amata oi na palami amata oi na palami Jakshu pali laubukta Phishu pali lasinda Jakshu pali laubukta Phishu pali lasinda Migalai ga khanna badai Migalai ga khanna badai Jakshu phishu pandare Jakshu phishu pandare Hanubi hanuba anido karam pali hange haina nem tharaki sorarel Hanubi hanuba anido karam pali hange haina nem tharaki sorarel Hau surambi hanubina mage suki matonduna Hau surambi hanubina mage suki matonduna thaka thak thak thaka thak thak hina hina sorare matau langol adugi wakhat khida sorarel matau langol adugi wakhat khida sorarel mina laba phangda makhai mina laba phangda makhai wakhat khida sorarel loimo phaubu surase hayungi koloi sonduna panthaugi sumang mathaubung tara chinjau talase 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 ꯍꯧꯖꯤꯛ ꯃꯈꯥ ꯆꯠꯊꯖꯔꯛꯄꯗ ꯅꯣꯠ ꯏꯁꯩ ꯁꯩꯁꯛꯂꯤꯕꯤ ꯁꯂꯥꯝ ꯄꯦꯡꯀꯤ ꯄꯨꯡꯗ ꯆꯤꯡꯈꯥꯝ ꯔꯥꯖꯦꯁ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯇꯥꯃꯤꯟꯅꯁꯦ
영원히 영무 있다 짠물의 저소다기 태와이 오이바 कृष्णना फुंगलरे यिंगु इता चन्नरी मितागनातागे शकुंद शाथेता यिंगबदा पुनिंग कदम्ब विधिना शिमलम्बनो कृष्णना थुंगलरे यिंगु इता चन्नरी मितागनातागे मिताग कृष्णई मितागनातागे शकुंद शाथेता यिंगबदा पुनिंग हुखरे कदम्ब विधिना शिमलम्बनो कृष्णना भजे भजे श्याम श्री नाग चांद मुदवा भजे भजे श्याम श्री भजे 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 श्याम श्री जगत नाग चांद मुदवा भजे भजे श्याम श्री लाइब फैदा
mangum de kita de do kai no ne rasine che do jing shi li ne thamo shi ge shu shu bhaji Hojik tabi kre not ishay salam pinky saisak libi pungna jingkam rajesh makatarak pathoramda ngasi rasifal amadi matamatang wafam lanthok sagani lanthok jingay mangoy na natin ba break amatang laujari Tamo da kainom da hangge na lakuni. Kari lerege. Tamo, COVID ni aduni dani tawdana angang ahanse. Kaday da mahitam gadaba no khangdri. Thawalokram near Waikomani Girls College ki hek manak adu deleba University Course of Higher Education hairiba mafam asidane masa masana pamba subject sing tambagi khudong chaba puno makleraban. Kari khudong chaba no tamo. Mafam asida BA LLB, Bachelor of Hospital Management, Bachelor of Hotel Management, Postgraduate amadi Undergraduate all stream gine khudong chaba su leirab. Tamo, yamna farene adudi. Hana di mapalam da chalaga tamamani. Manipur da sigumba tampam lebase yamna fare. Makhoi gi khudong sabadi kari lei tamo. Khudong sabadi yamna leiri. Angang ama admission tawba matamda fee su installment ta thiba yai. Karigumba laibak thidana accident tawraba. Institute asina lupa lakh ani ki insurance su pirine. Tamo adudi yamna faina. Se phone tawraga hange so huse. Hoi tamo. Ai number harake ko 700 700 55 55 86 86 58 58 9 9. Aduga amana ne Hoi tamo. 9863 9863 26 26 032 032 0 0. Tamo adudi ngasi magchalaga ay amuk tahang lukige. Maming du kawguno University Course of Higher Education Thawalokram near Waikomani Girls College Kawbi yadreko Hoi tamo. Khanghanjaba Lakliba August ki tang kunga mathoi yaifarabu nomaiji numit asigi nungthil pung ahum taba matamda Thawal wang matabada leiba bakery Juko Bekista isai nomai gi thoram loinana inauguration pangthok sagadori jonat gi hauraga makhal suna fangadaba Juko Bekis lakliba August ki tang kunga mathoi digi kunga mari fawbada ama leibada ama hapchagani adom adongi nungsi sanaraba marup mapang sing amadi imung manung sing ngehak koithok piraktuna Juko Bekis na pijariba khudong sabasi lobiho loinana inauguration numit asimaktada Sadananda Kennedy Citrana Chingba maming leraba saisakpi singi nungairaba isai numaigi thorom asibusu mijeng tabiu Laying Zari State Amadi National Award Fanglaba MDZia Ulak Usamna BP Nungsang Pukta Gastric Kaba Tang Sikpa Sinus Tonsil Asthma Khwang Naba Singli Nauri Sontaba Khongya Saba Nupi Goiba Laina Sing Laying Zari Bamafam Mari Thokna Thamzari Ahanbada Kekruvila North AOC opposite Kekrupata Ayupung Taradagina Numidang Waram Pung Mga Fauba Laying Zari Anishubada Mayang Infal Konsak Bazarda Ayupung Taruktagi Ayupung Mapal Fauba Laying Zari Ahum Subadana Yaripok Bamo Laikai Kabarstan Rota Yumsakisa Numit Amadi Thangza Numit Kudingi Ayupung Taradagina Nungtilpung Mari Fauba Laying Zari Mari Subada All Bazar Zomi Colony Sisipur da Laying Zari Hena Kupamarol Khangbining Basingna Call Taubirao 8414 825323 Amukahana 8414 825323 Lengsin Biraksi Royal Enterprises Kaching Bazaar Mafam asida OnePlus Realme Oppo MI iPhone amadi mobile gi accessories sing fangbigani hena nungairaba pau amana mafam asida gi mobile ama lebiraba natraga loan lobiraga mobile ama lobirabadi chatliba tha asida gi hauraga October ki tang kungatare ningol singi ningol sakobagi mangoi ne lobi batarabadi lakhadori ningol chakobu numit asida draw ama tawjagani draw asigi winner da smartphone ama pijagani consolation prize oina miyoi mangada keypad ki phone amamam pijagani adom na mafam asidagi loan lobi gi hairabadi pan card aadhar card natraga atm pubiraktuna loan da mobile phone lobi be yagani
loinana Royal Enterprises Kaksingi asigumlaba lucky draw asi live oina Diamond TV da pangthokjagani akopa marol khamin labadi 8414072263 amukana 8414407263 OnePlus Realme Oppo MI iPhone makhal khudimaki mobile accessory gidama lengsin biro Royal Enterprises Kakching Bazaar Hauzik tharonggi maka satha jarakpada lanthok saringa sigi rasifal amadi matam-matamgi wafam tabiriba singbu nirmala thangjamna taram naushari Hauzik lanthok saringa sigi rasifal Mesh rasi yamna nganna afaba khongsa leigani thengtharabadi anowa thau pangdabana phai Anam tanba napal tawba amadi fingbasu yeknagani yonggi wa tawa fagani Leisa pakang singi oina laibak fagani Bris rasi laibak faba ningbadumak pang bangam jaba numitni Mina thagat biba lan fangjaba amadi na chananai gilamda harawa sulay Khang bakan badi mathaw tagani leisa pakang singi oina ningbathongani Mithun rasi Thazadana nungaiba amadi oija oitak soidana fangani arapadagi nungaiba pauta jagani amadi Lan chatpa yagani akhang ahidi sabiganu leisa pakhang singi oina yetnaba pamganu karkat rasi thabak pangani sel thum phangani miyamna chanbigani afaba maru fangjabagi nungaiba sulei chumlabasu sikhang khangbadi naral mayeng dagani nolu leisa pakhang singi oina nungshi mari fei Singharasi mipairamba kokcharagani wakal thoklani marup mapang amadi angambagi matengna pangamdaba thabak pangbagi nungaibasu fangani wafang nabadi chokani leisa pakhang singi oina mai pakani kanyarasi khanthadana thau pangbana nathak thongbaga saunabadagi maram oi thiba homba kanbana yeknaba khudong chaba lokhini Pangning bathabakti pangbay nungay badilay leisa pakhang singi oina haizaba tabigani Tularasi migi matengna thabak pangani haksang nungay jagani naitom thau pangano mi punbana mai pakchaba amadi nungay ba hengani yumdadi horan bana tathi leisa pakhang singi oina mari fagani Brisrasi anauba thauram Jingnadana panghauro soidana thoina kanagani ichang thauba amadi hotnaba kanbana mikok suthongu haiba leire minasu chali leisa pakhang singi oina nungshiba fangjai Dhanu rasi ningba mapa chagani aduna mina insinba ngaidana afaba thabakti panghauro nachana nai chawkhatkani thauna fudo u naknabana kalakpadi lei yeknarunu leisa pakhang singi oina nungsi mari fai Makarasi khurau thangba leirabasu khangba kallabadi karishu khangba mangba leiroi hanthaba mina hunduna ngangbiba amadi pangsinba lei akhang ahaigi pautak lauba asingba oigani leisa pakhang singi oina matang mangbana hengani Kumbarasi anauba kanaba lakani lam chatpa kanagani amadi nagnababudi mitopna henna upai oiba numitni nolukna chatpa amadi irang pudabana Yaifagani leisa pakhang singi oina warauna balei aroibada minarasi misang hengatpa anauba asaga loinana thaupangba maipakpa henba numitni nauna fudokpa thauna fudokpa amadi anam tanba matang yamna chagani jingnaganu leisa pakhang singi oina ningjaba thongani
Ngasigi mata-matamgi wafamda puduna laksari tribal pauna Brajabasi karimnaba ama yaubra. Handak Maharashtra gi Mumbai gi Andheri Eastda leiba Amar Chitrakata Private Limited na fonglakpa comic ki lairik amada pauna Brajabasibu leibaksigi freedom struggle gi tribal leaders singi manungda amani hairakriba thawong asibu karimnabani haina lauroidabagi maram leibra. Jumi Manipur Jinglai Pakni Hauzik Fauba Haina Rakhidra Haibadi Khangdi Jahi Karagi Mamangda Faubadi Manipur gi Mioi Singna Mapanda Chatpada Jangali Haina Rakhibagi Wafam Laiki Haizasanu Jingna Pungkoi Koishinba Jinglai Pak Manipur gi Mioi Singbu Jangali Hairakpa Masana Tabani Khudhaidugi wani Manipur gi miyamu masak takpada wahai asi sizinaribra natragana hanthaba tonthaba mityeng amaga loinana hairak-libra haibagi wafamdugi wani racial discrimination gi thaudok sigi leibak sigi konung Delhi yauna atopa mainland India da anova amamuk natrabani Manipur khaki natana awang nongpok state singi miyoi singbo hanthana amasung tathi tawoina yengbadagi Thorakpa Thaudok-sing Laikre, Asigumba Thaudok-sing Asi, Toimalakpadagi, Delhi Police na akanaba Northeast State Sing Kaktagi Oiba, Special Cell Fauba Hangdoktuna, Matau, Pangtok Halibani, Asigumba Tanja Sida, Pauna Brajabasibo, Tribal Freedom Fighter ni Haizilakpadi, Jumbra Haibagi Wani, Manipur Jinglai Pakni, Jingda, Laibabu, Jingmi Koi, Kawi, Amad Tamda Laibabuna, Tami Kawi. Jingmi tami machil manaw oina ngasi fawa nungsi chanana laimiнаrak libani mapandagi humzilakhiba atopa liningi akanba safuna jingmi tami gi nakal amamamda humdokhibagi wani amata oina laimiнаrak khibani adubu leibak sigi fiwanung datin badagi mikok thongba mikok thibada furup kanglukki makhal amasung maming matha lepthokhibadagidi Manipur gishu tribal haibasina Karam mioi kangbu singno kanglup singbuno tribal nataba mioi shina kana kanano haibasi nakai siangna lepthok khrabani leibaka sigi furup kanglup singi maming matha amasung makhoi gi masak yamna mayek sengna lepthok pagi thabak singsu leibak sigi mari leinaba authority singna pangthok tuna lakpani masi oiragadi pauna Brajabasibu leibak asigi tribal freedom fighter amani Haigadoriba sigi chapchaba maram sing leibra leiragana kari karino haibadu puthokadabani Amar Chitrakata Kauba Publishing House Company Kaktagi Wakalon Oiramdre haibasi masu haujikti nakai sengli Maramdi comic adu leibaksina nin tamlakpa chahi humbudraga manga shurakkhibagi pangthorakkiba azadika amrita mahotsavki makhada masigi sharuk ama oina phongdokhibani haibani Amar Chitrakata amasung Ministry of Culture gi maikaidagi pirakhiba sengdok zerol singna mayek sengna phongdorakre Amar Chitrakata Hariba Publishing House Company Asibu Asisu ngarang nahanta layrak panate Jahi yamlaba kuiraklabani mamangda laibak sigi tongan ba mafam singi saknai reba mioi singi maramda marik chumna phongdokre adubu Amar Chitrakata na yamna liraba Publishing House Company oirabasu Manipur gi amasung Pauna Brajabasi maramda khangde haibasidi chai leitabagi wani Jai Zarabasu Sana Kangdaba Asengba Oirabadi Fongdringaida Asengba Achumba Sing Kangdoknaba Hotnaraga Aranba Lauthoklaga Achumbadang Fonglambat Kari Kaibagi Aduga Chaukraba Laibak Sigi Ministry of Culture Nachu Wathok Sigi Matangda Soikre Lankre Hairaga Hekte Yagadra Mi Ama Mangakaktuna Hatok Luraga Soikre Ngakpiu Haizirakle Haiduna Jairak Pidaba Ngakpigadra Handak Kisida Nati Hauza Tengkang Yamkre Khongzonggi Manipurgi Ningtam Langi Matangdasu Mitei Lanmi Sing Yaunau Dauna Koichen Yongnau Dauna Koichen Cheli Haiduna Laikre Handak Tasu Manipurgi Pak Chauba Square Kilometer Chatret Kaktani Haina PSD gi thesis amada isilami haibagi wathok laikibani matung manaudadi
ꯆꯤꯡꯃꯤꯗ ꯑꯣꯏꯒꯦꯔꯥ ꯇꯝꯃꯤꯗ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯄꯨꯟꯕꯗ ꯑꯣꯏꯒꯦꯔꯥ ꯀꯔꯦꯝꯅꯔꯛꯄ ꯌꯥꯗꯦ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯍꯟꯕ ꯆꯨꯝꯒꯅꯤ ꯃꯁꯤꯅꯤ ꯄꯨꯖꯔꯛꯂꯤꯕ ꯃꯇꯝꯒꯤ ꯋꯥꯐꯝ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯅꯤꯔꯃꯂꯥ ꯊꯥꯡꯖꯝꯅ ꯑꯃꯨꯛꯀꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯊꯪꯒꯤ ꯄꯦꯖ ꯑꯃꯗ ꯉꯁꯤꯒꯤ ꯅꯨꯡꯇꯤꯒꯤ ꯐꯣꯡꯂꯤꯕ ꯄꯥꯎꯆꯦꯁꯤꯡꯗꯒꯤ ꯂꯧꯊꯣꯛꯆꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯨꯁꯄꯥꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝꯗꯒꯤ ꯇꯥꯕ ꯐꯪꯕꯤꯒꯅꯤ ꯈꯨꯔꯨꯝꯖꯔꯤ